अहानबदा मरोइबा पाउ लमलाई एससी की लांजेनरीबा महिरोइसिंग लाइरिक सोइदना तमहनबा कमिटी सेमख्रे अमदी कुंभी एससी की एमएलए एस प्रेमचंद्रना केंद्र असि की चौखत थौरांगी फिबम यिंगसिनख्रे खुरुमजरी Am-Istv पाउ मीटिंग ताबीरिबा पुमनमबो तराम नोकचरी पाउ संदोकना पिजरी इंग्लिशिंग अनि कुनहुमदोगी मे थादगी थोकलकपा इरांगना का हेना चैथेंग नंगलिबा लमलाई एससीगी खुलसिंग मरोइना लांजेनदुना लेरिबा ग्वालताबी खुल यावना थमनापोपी सनासाबी ग्वालताबी खुनौ यांगंगबोकपी शांति खोंगबाल सबुंखो खुनौ अमदे सबुंखो खुलगी महिरोइसिंग लाइरिक तंबदा मतेंग पांगनबा मिफम अमा नोंगदादा लेबा आरपीआई अथवालिगी वाइस प्रेसिडेंट सु ओइदिबा सापम कंगलेपालगी युमदा पांगथोक्तुना कमिटी अमा सेमख्रे लमलाई एससीगी तोंगान तोंगानबा मफमदगी लाकपा नहासिंग पुंदुना सेमखिबा कमिटी असिगी ममिंग मियामगी मही लोइसंग कमिटी हाइना कौगनी अमदे लांजेनदुना लेरिबा ग्वालताबी खुलगी थौनाउजम धनंजोयना प्रेसिडेंट अमदे थमनापोपी खुलदगी मोइरांगथेम खोगेना सेक्रेटरी ओइना खले लमलाई एससीदा लेरिबा लेंगा की मही लोइसंग अयामबना मुतलबगा पांखक ओइरे फिबम असिदा हौखिबा इंग्लिश गनि कुनहुमदगी मे थादगी थोकलकपा इरांग असिना हकथेंगना सोकलिबा ग्वालताबी खुल सवोंबुंग रिलीफ कैम्प अमदे नोंगदा रिलीफ कैम्प अनिदा लेरिबा लोइनना थमनापोपी सनासाबी ग्वालताबी खुनौ यांगंगपोपी शांति खोंगबाल सबुंखो खुनौ अमदे सबुंखो खुलगी इमुंगसिंगदे इंग्लिश गनि कुन तरुकी एकेडमिक सेक्शनदा लाइरिक तंबदा चाउना चैथेंग फंगलगनी लेंगाकना येंगलक्त्रे हाइदुना अखोइना तुमिना लेथोकपदा मांगजगदौरिबसी अखोइगी लेकाई असिनी मरम अदुना लमलाई एससीबु मांगदा पुखतनबगी अमता ngairaba lambide education da mai onsinbani maram aduna ngasi semliba committee asina miyamga khutsamnaraga lanjenaduna leiraba gwaltabi khulgi mahiroising lemna lairik tambibagi mathakta red zone oiriba lamlai SC gi khulsing asi mahiroising asida lemna mahi tamba fangnaba lambi yatkani haiba wafamsu sapam kanglepalna fongdorakle हौजिक लमलाई सेमिलोंजी खमथेंग सोशल लगपा होगी बचही के आजी सुबम नोंबम लेरक्तबन मरम वरकांदा सेमिलोंजी खमथेंग लेखा ताग्रबनिना लाकदोरिबा 2026 के एकेडमिक सेशन जिदैदा मचा सिंजी लाइक तंब थाब ngमगद्रा ngमोइद्रा हाइबगी अकीब लेरकपसिना मरम वरकांदा अखोय ngसी सेमिबा कमिटी जिगा पुनमिनरगा लेरिबा खुंजाजिंग जिगी मियामगा पुल्लकांदा अखोय करम मखलगी मतेंग पांगदगे हाइबा वारेफम लौरकांदा लेरिबा कमिटी जिना अंगम मतेंग पांगनदमगिदमत ngसिगी कमिटी जी अखोय सेमजबनी कुंभी एससी की एमएलए एस प्रेमचंद्रना कुंभी केंद्र की तोंगान तोंगान मफम कयादा लमदम अदुगी मियामगी अपांबगी मतुंग इना मई इसिंग लंबी थोंग फहनबा सेंगत सागलिबा फिबम सिंग कोइना चतुना यिंगसिनख्रे ngasiगी यंगसन खोंगचट अदुना मतम अमदा नोंग खरा हेक ताबगा इसिंग थुमजिनदुना लेबा कुंभी सेतुपुर मनिंग लेकाइदा मतम मतमगी मनामसिंग यावना इंखोलगी पोचै पुथोकदबा कया इसिंगना थुमजिनबदगे लमदम अदुगी मियामगी सेमिलोंदा काइथरकपा कया अदो कोकनबा एमएलए ना होटनदुना ड्रेन चलबा मतुंगदा मशीन सिजनदुना मणिपुर खुगा रिवर ताना इसिंग थादोखिनबा सेम सारिबगी फिबम अमदे साइतोन जीपी की मनुंग चनबा हयाइकोनगी नहासिंगा एमएलए गा पुना खुत्समनदुना हयाइकोनगी लेरिबा लेरक खुलक पुमनमकी थोंगाल सिंग मई थानबा अमदे हयाइकोनगी मयाइ लेकाई पब्लिक पोन अमा एमएलए ना तरु तनाना थमननबा हयाइकोनगी यूथ सिंगना सेमजिनबगी फिबमसु यिंगसिनखी मखाताना साइतोन जीपी की मनुंग चनबा हयाइकोन मनिंग लेकाई तसु थोखिबा कांगलुप की इरांग अदुना युम थादोक्तुना लांजेनरुरबा मतुंगदा इरांग नेमथखिबदगे हौजिक नेना ताना युमदा लेरबा मतुंगदा मखोइना थेंगनरिबा अवाबा अमदे लेकाई अदुगी मियामना हिंगनबगी लंबिदा करंबा चौखत थौरांग तौहनिंग हाइबगी मतांगदा खना नैनबा मिफम अमसु पांगथोखि एमएलए ना असिगुंबा खोंथांग कया अमा पाइखत पिरकपगिदमक हयाइकोन यूथ सिंगी माइकैदगी अमदे सेतुपुरगी इमा सिंगी माइकैदगी थागतपा फोंगदोरकले साइतोन जीपी की मनुंग चंग लेबा हयाइकोन हाइबा खुंग असिगी कोई चखोत थौरांगी मतांगदा कोइना यूथ कोई हयाइकोन लेबिरिबा यूथ सिंगना कोई एमएलए दा हाइजर मतमदा कोइना असुगुंबा कोई स्ट्रीट लाइट थांबियो अमसुंग अतोबा जगह सिंगदा असतोबियो हारुबदा कोई एमएलए दा हाउ याबिरतुना कोई यूथ का चपनदुना कोई संगुपा अमसुंग सी स्ट्रीट लाइट थामासी मपुंग फाबलोजरे अदुगी तमक्ता अदुगा कोई खुंग असिगी प्रजा सिंह अमसुंग कोई लेरिबा यूथ
सिंगना अखोगी हनबा एमएलए बु हाइंगाइ थागत फोंदोकसरी इसिंग तुंगना लेरंबा अदगी मयामगी सेंदरइबा इसुंबै बिजि तुंगना लेबजे मसिजि लंबीजिमा फाटपीरगदि तुरेंदा तानबीरगदि इसिंजे कोई तुंगरो कोई प्रजादा याम नुंगाइबेदु ओइरनी नहानदी कोई इसिंजे हिंगोंदा संजिलगा हिंगोन कोइबे यादबा पोसै थाबदा माहि मरंग लोक ngamdaba ओरमे दो सिजि मसेंबीरगदि कोई याम नुंगाइनी English ngani kun mangagi Council of Higher Secondary Education Manipur loba class 12 ke examination na moirang SC gi manung da leiba mahiloi sang da tamba mahiroi singna karigumba Manipur pombagi oina first to 10 fawbagi position da chalakpa singda lupa lakh amamam gi mana pi gani haina moirang SC gi MLA thongam santina laukthokre wafam asing asi moirang da leiba Advanced Intermediate College kam Advanced Public School na safong lakba chahi kun taruk mapung farakpagi leading towards excellence haiba theme da Kuntaruk Suba Foundation ga mari linana pangthokpa thoramda phongdokhibani Governing Body Advanced Intermediate College na Sinduna College sigi campus da pangthokpa thoram atuda MLA Thongam Santina makhatana youth haibasi khunai amagi yumbirelni hawgalagliba youth singbo achangba afaba mioi amamam ohenbada mama mapa oiba singbusu achauba thodang lei youth sing amadi mahiroi singbo pukning thogat poina mahakna chahi khudingi moirang SC gi manungda leiba mahiloi sang singda tamba class 10 amadi 12 ki mark wangna fanglakba mahiroi sing khangatlaga mana pibagi thoramda Advanced Intermediate College khaki oina college asidagi class 12 ki mahiroi sing na karigumba first to 10 gi topper singi manungda chanba ngamlakba mahiroi aduda lupa lising kuntra gi award pigani haike mahagna makha taraduna moirang SC apunbagi oinadi SC asik manungda leiba mahiroi sang singi laktagi Manipur pombagi oina pangthopa class 12 ki examination da top 1 to 10 fawbada chalakba mahiroi sing da lupa lakh amamagi award mahaki apokpa amadi apokpigi mingda pigani haike Foundation ki thoram aduda Advanced College amadi Public School gi mahiroi singi oiba activities kaya su utki loinana college amadi school asigi best student of the year amadi best teacher of the year gi mana kaya su lanthokhi Babina Hospital na chayol ama chupna chatharakpa free skin health camp na miyoi kaya da khudong chaba piba ngamkhre hairi Babina Hospital gi ahanba foundation day ga mari lenana hospital asigi senior consultant dermatologist Dr. Karam Lokendro gi lamjing makhada tha asigi tang amadagi mapan fawda pangthokiba free skin health camp aduna numit khudingi mio yankhaida laboratory investigation gi mathau taba singna chada yankhai tana sel thiba loinana follow up su yauna khudong chaba sing pk hospital asigi outreach effort oinasu langol game village chalaiba more amasung chorachanpur dagi alternate housing complex relief camp talaiba singi oinasu khudong chaba si fanghanki numit tare ni gi camp asida punna patient chaniga humfutara yenkhibada procedure manga yengki laboratory trace test na taranipan tauki kun tare na follow up treatment ki damak book tauki Babina Hospital ki senior consultant dermatologist Dr. Karam Lokendro na kem aduga mari lenana skin da nahalakba yabalayong singdagi ngakthoknaba matam chana medical intervention piba tangai fade Babina Hospital na community well-being gi damak thabak pang thokliba sigi manung chana masing yamlaba miyamda asumna skin health ki maru oiba khanghanba se singtha ningai oiba amani hainasu phongdok ki haire Tha asigi tang tarau humdoida pangthokadoriba Patriots Day ga mari lenana Anoba Mayol Khongchat na anirak suba oina Birti Kendrojit Park ki akoibagi mafam sit sengdokre English ma chanipan marfutara mathoida Imphal gi Kangjibungda matam adugi British lengakna fasi tawraga hatkiba Yuvraj Birti Kendrojit amasong Thangal General ani ki mafamda lakadoriba August ki tang tarau humdoida ikai khomnab utuna Patriots Day pangthoknaba same sariba asida anoba mayol khongchat sagolban tera amudon akham lekai da leibana mateng pangbo ina ngasi anoba mayol khongchat amakhak ki member singna Birti Kendrojit Park ki akoibegi mafam sit sengdoki akoibegi mafam sit sengdokpa aduga mari lenana anoba mayol khongchat ki secretary takhelamam rajuna anoba mayol khongchat asi voluntary oiba loop amani loop asina chahi tara rom asida miyamgi awa ana tarakba mateng pangbagi mathau taba lakpa singda member sing asina changsinduna
Mateng pangbagi thabak chathaduna lakpani ngasidi register body ama oina Manipur gi mafam singda sandok laga miyoba khunai gi mateng pangbagi thabak asi pangthok pangamle anoba mayol khongchetna mamang chahi dagi ahanba oina athoba singbu ningsingba amade ikai khumnabagi numit asiga mari lenana sit sengdokbagi thabak Thauram asi hogdokibani handaki chahi asigi oinasu lakadoripa Patriots Day mari lenana khongthang asi paikhatpani haike Aluna koi anu mayang khongchat haiba organization asi koi voluntary organization ni laibiriba timbiriba koi punmi neriba members singna angamba hona minaraga iramdam sigi kayumba khardoisu pangthokmina sena kayumba thodang khardi koi longmina sena punjan laga ngasi phawba koi sei tara hela laba organization amani maroina koi gi laiba tongan tongamba koi gi members sing kya ama thongna phana songthop pirakna iramdam sigi damta kayumba kharadu tawjina ngasi sangsen minar pasing ngasi tek ta kaidana sangsen minar tuna ngasi phawba koi anu mayang khongchat upung phana koi iramdam sigi seba toba ngamjari makha tana so koi tawjaki ni haiba wafam si tentana thamjaraga mayamda songthosing Paugi marak thana tema break amata lominase Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Kapidon cup syrup thakpiu Kapidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayam sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngaktokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break imatung taram nokchari pau makhata na pizari Kakching District Yogasana Sports Association District Administration Kakching Amadi Kunipan Suba Sector Assam Rifles na sinduna Yoga Sunday amasung u thapagi thoram Kakching Garden da hogdokre Nomaijing khudingi pangthokadaba thoram asigi ngasi hogdokpa numita DC Kakching Rohit Anand SP Kakching Priyadashni Laishram Kakching Garden Development Trust ki chairman su oiriba hanagi MLA Waisur Chandrasu Serukyaki Association ke secretary and ekena akoibegi phibam luna na thambaga loinana malim gi kaitharagliba aying asagi khalasi kharada oirabasu menkhatpa ngamnaba uwa thajanbani masigi mathakta aikoi khudimak masamau fadaba yadi haibigi pandamda nomaizin khudingi yoga sanabani thauram asida mipum khudimakna Serukyabina ba appeal tawri koi khuding makhi hakchang phadaba yade haibagi pandam du dai koi Sunday yoga haidun ngasi se koi ahanba wini hogdokchabani haiba yoga Sunday si koi kanau ma yoga di pamjaraga masa masa gi thaba inkhang na maram oidana koi gi tuina regularly koi practice to bangam da basi khaki loina na atopa interest labor people mayam ma labor singsi gi koi punna Sunday yoga sida koi Kakching Garden gi mafam sida koi namiba makai mayam gi interest ki makha pona koi yoga class se dum tobigani aduna mayamna interest lebiba singna yoga sanaba pambiba singna ayu koi gi nomajing khudingi yoga gi program si sindari basi yobi duna ekoi khuding ma hakchang phoba nungai phoba loina na akoi bagi phibam asi akoi hawa nungsit siengna phoba dum environment ma punak na bohona bada ekoi khuding ma thawjang ya minasi Kunni Thoi Suba Mr. Imphal East District Bodybuilding Contest English Singani Kunmanga Pangthokre Tongan ba category da maipaklaba sing ikai khumnakre All Manipur Bodybuilders Association ke makhada Imphal East District Bodybuilders Association na A3 Fitness Center Khurai ga khutsam naduna Khurai lamlong thalaiba Sangit Kala Sangam Hall da pangthokiba Kunni Thoi Suba Mr. Imphal East District Bodybuilding Contest English Singani Kunmanga aduda gym tara manga gi player kunthani thoina men's sports physique master
Master Junior Amadi Senior Category da Atho Ehen Tanaki. Men Sports Physics Category da Wal Gym Haptagi KH Rohit Alina first, NWL Gym Chandelgi Waikom Akas Singna second, A3 Kuragi MG Raina Ahum Suba Take. Master Category da X Fitness Wangkhagi Sana Samranjan Singna Ahanba, RCC Kumal Lampaki Laishram Tombisana Singna Anisuba, X Fitness Wangkhai Laishram Flat Mangang na Ahum Suba Take. Junior Category dana LP Gym Singjamagi MK Barnol Maitaina Ahanba, Royal Gym Ningom Thongi Ricky Hawaibamna Anisuba, Fitnessium Gym Pangaigi RK Mangal Singna Ahum Suba Take. Senior Category dana August New Chekongi Chongtham Bronslina Maitaina Ahanba, A3 Kuragi Kaithelakbam Kisan Singna Anisuba Aduga, Royal Gym Ningom Thongi Ningthauzam Dilip Singna Ahum Suba Takre Haina, All Manipur Bodybuilders Association Ge General Secretary Yumlembam Sunantana Kanghalakli. Hauzik Boyaitigi Sanabagi Pau Lobise. Thasi ki tang Taramapandegi New Delhi gi Dr. Ambedkar Stadium da Mapan Lebaki Sri Lanka yauna punna tim kuntrani tuna saru yaduna pangthokadoriba Sahi Traten Makhagi Nupi Masagi Humpumari Suba Super Pro Cup International Football Tournament ta North East ki state Mari Assam Nagaland Tripura Madi Meghalaya na saru yaribasu Manipur yaukidre School gi thaki Mahirui Singi Waiba Tournament asida tim kuntrani thoina saru yagadoriba asida Manipur na karigidamak yaukidabano Sahi gi matangda sayena balaibigira natraga Kari karamba khudong chadabadagi Manipur team tournament asida thakidabano haiba Manipur parja miyamna hangningiba singi pakomoina ngasi Youth Affairs and Sports ki director gi thau puriba mayambam betona network asiga akhananu nabada phongdorakhibada Manipur da laibiriba sports nungsibiba football nungsibiba raja khai punumakta Youth Affairs and Sports Department Government of Manipur gi maikhaidagi karium khara khanganjari madudi humpumari suba Subroto Mukherjee International Football Tournament haibidi khoi inter school gi level la school gi chhatra sing na semjaba mai school gi team gi marakta compete tongnar kanda pangthok tournament nama khoi Manipur da pangthoki khoi tournament ji da players ji kana ogi dong no da hana kitang thamjage baramdi mayam da chamam naba kitang khoi gi gyan tanada pot khara lei yabagi baram khara tholpa issue khara lei dagi tangai phadana department gi taraf gi sengdok chabani madudi mai eligibility da lei ba pot se magi particular age group to the Sanagadoriba Nupa Nupi players mana represent or school the original Hatra Adu Atopa school lagi white Washington to Yadi Sidi Koi club the Sanaraga the football academy the Sanaraga Koi team Komaga Sanawaya tournament school Piriba Magi report eligibility certificate Natragana Sahi Matang at any stage complaint or Natragana signal the taste of Matan doping the eligible with the player with Tok Targadi Magi bona fide studentship to prove to Lalam Targadi eligibility to cancel the war. Haina sana yaze undertaking observe under 17 girls final sanaram da message already scheduled torom matungda protest la amina koina inquiry committee ma same matung inquiry committee sina education department gi representative bu yaur kanda you guys record sing mo am check to kana sagi irregularities ma phange matungda principal massaging kaur kanda record ta update to suramdre kotrena when thambi tawdu mana irregularities leibdagi under 17 girls match cancel tawjare semi finalist adlem hobudum tiwan aduda sudum irregularity chamana phange masi matung mona tawdana wa haidana koi handak chai yoina under 17 boys and girls say sai because of all those irregularities koi department higher team manager thajadavni under 15 boys yoina di players in je medically certified as well as magi bona fide studentship to koina through education department fazana proof loro matungda koina thajabani mahangna makha taraduna Manipur da football bu nuksijaba football bu sakhona bhone biriba club organization academy amadi club salary bus singna sanabagi neumgi wangbada lana thabak tobiganu pangthokhiba tournament asida thoning da thodok singda department ki mioi sing channel mlabadi soidana action lokotkani makha ta na thoning da thodok sing thondana ba praja miyam na sumating pangbiu haike promote to club sing football promote to academy singna angang ming chanba matam da mafam amda chanbiradi phaba sakhairaga chanbirure school jaga du da magi admission slot to phangan any other international championship natraga national championship ta subroto na taw jaga da di khomjalaga sanawi Manipur gi team khanbe but this particular
64 Super Democracy Football Tournament 2025 Certificate of Eligibility na sign tawne principal concern of the sisina ma je agi satrani saida agi permanent education number sini aduga ma UDICE code number sini hairaga my school satrani na certified tawrine authenticated by the jury office suma paper ji basis ta hoina satra kapsi de yahan maneba hoji complaint lang kan si thiru kan si lalam ba thingna ne hoina thingna jari ja my pen number je param phu ba matam de UDICE da code number kya no ade ma ji karam school han mamang chali karam hojina karam school gi active status ta lege drop out ore natragana transfer to case oi target madu phajana dum utlaga le anything se the period se lal ko matam da eligibility kakpu yai tan thokpu yai na yawne masi amon thokta ba football lung sibi ba lebak sigi praja kai puno academy run tawiri ba sing club run tawiri sing na mi gi game rules to thugai ra kan da ai gi players to kaidung da su koi suboto mukherjee cup to da changaga player du gi track record ta sumaina lana sa hasilami habi mami je tan bidana ba sumba irregularity ji da involve to bidana ba mayam je amon appeal tawjari plus department gi taraf ta gi di koina number level da sigi tawriba event sing ji da kana gomba koi gi department gi official general ma su koi action lokha chagani as far as the report of inquiry is concerned conduct of the sagi matches to di koi irregularities amo koi report to leite main issue je bona fide studentship issue de lakuni aduna bona fide studentship se leite targadi this is the most common kind of important criteria for eligibility of this particular tournament oiba aduna masida lakuni na matung da sumaina koi mayam punamang na mateng pangmira kana sumba irregularities thokta na ba department ki taraf tagi appeal dojari loishilakpada maruiba paw amukhana pizare lamlai ST gi langjenari ba mahiroi sing lairik soitana tamhanaba committee sengkhre amadi kumbi ST gi MLA S Prem Chandrana kendra sigi chakhot tharang gi phibam yingsinkhre Housing Fabugu and Am-Istv na Sandok Chaba Manipuri Pau Matang Staloizere, Bring Kabiri Bapum Namapo Amukana Kurum Jere.